Pakistan Imphal Wahengbam Washington na pau pajari ahanbada maruiba pau Manipur gi Rajyapal Ajay Kumar Bhala na hairi Manipur ing tappa madi tangdu leitabagi maikeida khongjel yangna changsilakli Mukhyamantri Yumnam Khemchan na hairi Rajya sida tangdu leitaba madi shanti hanjil hanaba honabada punamakki thodang lei amasung Pradhan Mantri Narendra Modi na ngasi ayuk pariksha pe charcha gi mapal suba edition da laibak asigi mahairoi singa wari sanagani Manipur gi Rajyapal Ajay Kumar Bhala na hairi Manipur ing tappa masung tangdu leitabagi maikeida khongjel yangna changsilakli Tarani Thui Suba Rajya Bidhan Sabha gi Taret Suba Mifam Hogdokpada Pikhiba Mahaki Warol da Rajyapal na hai Kendra amasi Rajya Sarkar Singh Security Forces Civil Administration amadi khunai gi lup kaya na punna honaminabadagi Manipur da Santi amasung tangdu leitabagi maikeida leptana changsilakli Singnaba mafam kaya da Operation Chathaba Area Domination Namadi Humbagi Tabakaya Chathaba Sina Raija Sigi Ainam Chung Chanti Raksagi Pibam Pagalakli Magna Hai Mihat Mipun Gitabak Sing Tingnaba Amashung Miam Gitajaba Hanjil Hanabagi Damag Jila da Joint Mobile Team Sing Special Operation Troops Sing Amadi Anti-Extortion Unit Sing Linkale Rajapal na hai Haujik Paubada Kulai Listing Taret Chohum Tarahumdoi Nongmai Maru Round Listing Marfu Humdoi Changma Tarani Toy Amasung Pokaibia Bapolam Listing Manga Sama Marpudra Manga Fagale Listing Ani Kun Manga Sahigi Hagulapada Yam Laba Kusukulai Sing Voluntary Surrender Torakiba Dunashu Raija Sigi Miamna Santi Hanjil Hanba Pami Haibeduma Pungpana Utle Haina Rajapal na Pungdoki Magna Hai Listing Ani Kun Mangagi Me Thadagi Internally Displaced Person Singda Direct Beneficiary Transfer gi Kutang da Tengbang Piba Hore PMAYG gi Beneficiary Listing Tareta Imung Amamam gi Oina Lupa Lak Ama Listing Humbudra gi Tengbang Piba Yauna Lupa Koti Sanga Kulhumdoi gi Resettlement Amadi Rehabilitation Package gi Makada Tangkak Naina Resettlement ki Thabak Haukre IDP Listing Tara Romda Health Card Sing Kusin Nakre Aduga Mahiroi Listing Humudra Romda Mahima Singamari Lainaba Tengpang Kaya Pikre Hainashu Rajapal na Hairi Miam na Tungkoina Amatoi na Hingmin Nabagi Amadi Nungshi Shanabagi Togong Lehanduna Tangdu Laitaba Amadi Chaukatpa Manipura Ma Oihanaba Punna Honaminagani Haibagi Tajabachu Rajapal na Pongdoki Tungda Mantri Oina Wasak Lokraba Govindas Konthau Jamna Rajapal gi Warol gi Motion of Thanks Pukhatki Amasung Madubu Upamukhamantri Losi Dikona Shawatki Madugi Tungda Satliba Sahi Lisangani Kuntaruki Business Advisory Committee gi report Sabada Putoki Sabagi Lusingba Madi Mukhamantri Yumnam Khemchan Singna Pukhalakpa Thajabagi motion Sabana Khanaraba Tungda Madu pass Tauduna Adaksha Thokchom Kshetrimayum Singna Sabagi Mifam Matam Kaktana Yethokle Haina Lautoki Mukhyamantri Yumnam Khemchan Singna Hairi Raija Sida Tangdu Leitaba Amadi Shanti Hanjil Hanaba Honabada Punmaki Thodang Lei Raija Bidhan Sabha Dangarang Thajabagi Motion Khanabada Sri Khemchan na hai Raija Sida Thokliba Kanglup ki Irang asi Loisil Handuna Lamdam Sida Tangdu Leitaba Amadi Santi Porakna Bohanabada Sarkar Pairiba Amadi Birodi gi Sadasya Punamakna Amatoina Punna Honaminaba Changi Birodi Sadasya Kayana Irang asi Loisinduna Manipura Santi Porakna Bohanabada Mateng Pangani Hairakpagi Damakshu Sri Khemchan na Thagat Pungdoki Raija Bidhan Sabha gi Mifam Ningchina Mapung Phana Pangthokhiba Dugidamakchu Sri Khemchan na Rajapal Ajay Kumar Bhala Amadi Raija Bidhan Sabha gi Sadasya Punamakbu Thagat Pasu Phongdokli Congress Lusingba Masung Hanagi Mukhyamantri Okram Ibobi Singna Manipur gi Territorial Integrity the Swakada Balairabadi Adungaba Demand Sing Raija Sida Lairiba Phurup Amatana Tawbidana Bahairi Raija Bidhan Sabha Dangarang Pukhalakiba Thajabagi Motion Gamari Lainana Wangang Bada Sri Bobina Hai Raija Sida Thoklibe Irang asi Loisinna Bahonabada Mamang da Soi Kiba Mde Lan Kiba Kaya Amana Amabungakna Duna Santi Porakna Bahonaba Changi Hanagi Mukhyamantri
Okram Ibobi Singbu Manipur Pradesh Congress Committee MPCC की President ओइना खनख्रे ngarang pangthokhiba nauna thau pugadaba mioi sing khanbagi thoramda kaisam Megachandra Singbu Congress Legislature Party gi lusingba aduga K Ranjit Singbuna Deputy Leader oina khankhre Sri Victor Kaising amasung Manga Waifai na Dol gi Working President oina khankhi Sri T.H. Lokesor Singbu Campaign Committee ki Chairperson Sri Moyangthem Okendrana Election Committee ki Chairperson aduga Muhammad Fajur Rahim Buna Treasurer oina khanki Raija sigi tongan ba jila singi singnaba mapam singda security force na thihumba masung area domination lepton sathari Raija police ki cherolaman hai security force ngarang loktak pat ki phuba lagi nongpok thangba sarukta gi magazine yauba 9mm gi CMG carbine ama magazine yauba 9mm gi pistol ama magazine yauba .32mm gi pistol ama rifle grenade manga letot bomb ani 12 bore cartridges manga 9mm gi maru tara amasung T angle sniper scope ama fare National Highway number 2 gi Senapati jila gi checkpost amada bike thauduna lakpa mioi amadagi kani gram sahum kuntra mari su fare hairi Ukhrul jila gi Khamasom amasung Laingang Singi lam ekar shama marfumanga aduga Technopal jila gi Khudai Khulen gi lam ekar kunlong gi singi sarukta ain kaina tharamba popi pambi singchu yantat kre hairi tabiri ba pawasi Akashvani Imphal dagini Pradhanmantri Narendra Modi na ngasi ayuk pariksha pe charcha gi 8 suba edition da laibak asigi mahiroi singa wari sanagani sahi gi oina thauram asi tongan ba platform singda ngasi ayuk pung 10 dagi haugani parikya da pungning langtak na ba leitana ba madi mahi tambada pungning lupsin na ba honabada mateng pangna bagi damak thauram asi pangthokpani ngasi phongba pause singi maruiba pausingi damak hojik Kshetrimayum Ganga leire Ganga Thagachagi Washington Tarani thoi suba State Assembly gi Taret suba mifam hodokibagi pauna ngasi phongba pause singi maruiba pau oiri Governor gi warol thamduna Tarani thoi suba State Assembly gi Taret suba mifam hodokre haina Sanga Express Manipuri edition da banner headline tawduna phongli Governor na address tawduna assembly mifam pangthokre pangal sangyengda chief minister Khemchan mai pakre wasak lobagi thoramda hakthengna yaukhiba khauti amasung ngursanglur assembly mifam dadi virtual mode saru yakre haina huyelan pau pause da banner headline tawri Governor na tarani thoi suba Manipur Legislative Assembly gi tare suba session haudokre Manipur ing tapamai kaida khongjel yang na changsin mangamli Haiba Governor na phongdoki ba wafam pongna pham pause gi ahan headline tawri Assembly mifam haudoki bagi pau ase Hills Hornbill Express Tamenglong Times Sanga Express English Edition Sanaleba amasung Manipur Mail pause singdasu ahan headline tawri Kuki MLA singna sarkar semba yaukibadagi hingsa yauba protest athaba haukre haiba pau People's Chronicle da ahan headline tawri Sursanpur da irang haukre pung kunmari ge total shutdown lauthokre Kuki zo MLA sing boycott tokre haiba pau sanale pak pause desu ahan belamai da phongli Yumthang naba Nagaland dadi district tarukta Frontier Nagaland Territorial Authority sembagi khujek pinakre haiba pau ma huyelan paugi ahan belamai da phongli Deputy CM Losi Dikhona Motbung da chatuna Kuki miyang unagadawri haiba pau Sanga Express Manipuri edition gi anchor kalam da phongli Donor Ministry gi makhada lupa koti samri nipu ma thoi la kuntra nipal changna Manipur da project kun manga paikhatli haiba pawma pongna pham pause gi ahan bela mai da phongli BJP na luchingba Manipur sarkar da NPF na sawgatli haiba paw ganphu mel da maroiba paw ina phongli Washington Thagacheri Ganga aroibeda maroiba paw amukhana Manipur ki Rajyapal Ajay Kumar Bhalana hairi Manipur ing tappa madi tangdu leitaba ki maikai da khongjal yang na changchilakli Mukhyamantri Yumnam Khemchan na hairi Rajya sida tangdu leitaba madi shanti hanjilhana bo honabada punmamaki thodang lai amasung Pradhanmantri Narendra Modi na ngasi ayuk pariksha pe charcha gi 8 suba edition da laibak asigi mahiroi singa wari sanagani pau loijare